बिना है पद कल्पति खरिव सकोयबल औजाल है पद समुद्र कुम्भ मापा नाइत्रबल चांदी है वैष्णव सूर्य बफम तोल बनालाइन श्री गौरांग प्रभु गुण लीला सत्य काल मात्र रोष काय किमलेयुषु गापी गणी खल दुर पांगव तोल बनालाइन सोहागी चोळून हल हल अहमद कसारमदा लेबिरिबा ओजा गुरुसिंह सिनावसिंह हाउकुलै बिसिनाव मैम फमदा तंदम मंगल सिंह सेसपना कोमनो खोरमजरी नुसिजरबा आई कसारमदा लेबिबा सिनावसिंह ओजा गुरुसिंह ngasi asi megi tang 15 nimit asida aigi kasar kakmada leijariba ikhun asida Chande Sharma Manipuri Sangit Vidyaloy asi ai ngasi de class haujabani duka ai class haubasida aigi isai tapigidaba guru mingon panjarabada aikoigi iyamba oja thamangau aduga pungi tapigidaba oja sina nusijabagi inawo pari meitai asumai tawdana ngasi asi akoi class si ngasi de haubani ngasi gi tamiba satra singju angang matani lairik tamkhleiba hagoliba angang matani maramaduna aina ngasi medere thongda haijening badi hagoliba angang sing amingesu oja sing mama sing famda aina haijening badi norukna aikoigi nat sankitana si jamna mathau tai gaura sampradai kone hingiba makhaidi aikoigi changdaba jadraba nat sankitani maramaduna hagoliba angang sing sibu thawai jahondiu lololona ngasigi aigi sangi school asida lakpiriba hagoliba angang sing amingesu mai guardian singda aina haijengba wahya mani thamjangbadi angang sing matam chana school chanhandiu matam chana lai tamhandiu aduga asigi manung asida nimit hapta mate nigi manung asigi nimit ni khatang aina matam laujai akoi sankirtan committee taraptagi thangjaga nomai jinga aduga thangje sisu school hap leibanina kanagumba angang singna school le halang ha kotha biraiga nungthin ngatang riasana jawbiba class lobiba nomai jinga sina full class aduna mama pa uba sing sina angang singse laisu bathai jahondu aduga pung isai sisu matam sangbada sangit bidade lakpiraga sangit bidalogi nam sanketana isaina chinga punamase mapung phangdiu amesu angang singje oinaba hona jage haidana aina mama pa oba guardian sing famni singjari loilonana ngasi kasalam damda leibiba isnaw singaina amkan haijari aigi ngasi Chande Sharma Manipuri Sangit Vidyaloy class hauba taragasu ai emission asum laujari mayamna nungsibiduna lakpiu emission lobiu ai mayamgi seba thogon mapung phanaba ai hona jage loilonana aigi Sangit Vidyaloy si hauji leiriba ning panjaba Chande Sharma gi Radha Krishna Mandige mandopta ai class si haujabani lolona class hauna ai Sangit Vidyaloy school ma sage haiduna su ai lecture aduna kasamdam lebiriba oja guru singna aigi school sabasi mayamna mating tobiu mayamna support tobiu mutung inna lolona aina su oja guru singi seba matung thana ai ngamje tobu ngamna hona jage angang singsu oina ba Sangit matung phana hona jage hayofam thamjaraga ai committee taraptagi amkano khurumjari Kali di babulanti adhikagi premilaman sri khaladun sidham navadita Shri Gaurangana Kali di bagidamaktani made maradhikagi premilaman sri bagidamaktani khaladun Mama sati huluk lamle ol Vishnu priya adu Nanga wala duna bharati ko shahima famle sainas duna bachale kaligi yum om jangla duna hari ki naam surod hori ganga agima pad hari sankirtan duli khali sankirtan himayada bhakta sindalonya duna sti gaurang we Oh
Ấy mình ghé thăm thảm bảo là ngông cục gì một phần ấy cầm là gà đấy này ngasi Jande Sharma Sangeet Academy asigi kasana not sangeetan asi me tatharak pasida kogi oja Chandam Mangol Singh mangna kang marasida academy meling gachage haiduna tawangja basida ekol su jauna sok jabani ngasi class hawun mena sida angang sing mayam leng birak class over sok jabi basa asugumna mathang da lewriba kasargi wong khungdagi ngang singna layarga hoi umut khidoba na sangeetana sibu jokhatpada mateng pangbiu angang sing su ming chalanduna academy asida tamduna sesakpa pungjebina jingba oinana bahaiduna akoina isorni famda nijari tung koina academy si apung phaba mo oinana ba chhatra gi darkar oi
सात्र लेत्रगति एकादमी से पुंग फाबंग अमोय अदुना कसादा लेबा मैतै खुंगंग सिंगदा मणिपुरी गौर संप्रदाय चटपसिंगना न संकीर्तन असिबु जोखनबगी दमक्ता हाइबा एकादमी सि असिबु मपुंग पानबियो हाइदुना ngasi एकादमी सु निकलिबा ओजा गुरु सिंगी मफमदगी ब्यांग मफमदा नलुकना खुरमजरी